lekai lekai gi mera paibi youth ching amadi wangzingi naha kaya na khoi thattuna leirambadagi ma se khoi yoksan mangamdana khoi chopper da video sanga ba se khoi changgibagi mami amani mamang da di khoi gi chief minister amana by road chatpa matamda nakan jet oida police thana sing khoi duty ta hankibagi mami kyam so laikre du ngarang di me lambi da camp chana khoi gi video office sanga ba chatpada police personnel amta khoi lambi da duty ta handana by road ta maha ki convoy singa chatkhibagi mami amsu ukhre du ma se yoksan mangamdana khoi kongjom da laiba asam rafan kem da ki khoi chopper da sangselli haibagi khoi pawm su leiri ojamasi as chief minister amo oina khoi chingi area da ri khoi development gi oiba by road ta kya chattuno urkhul da amadi jiribam da chatpagi kyam su laikre adubu tampak ta haiba tare khoi gi kaswam lapnaru sunate khoi kongjom lanjalaga khoi wangjing da changnabo honaba ngamda dana khoi chopper da changbagi ngarang si video sanga ba wangjing gi da masi matang na tongan tongan bi ho horokhiba amadi mop adu control tawna hona ba kap thorokhiba nongmi maruduna pan badagi khoi mi si rasmesti da laikan aduna su leiri oja masi as a chief minister amoina chatliba khongchat asi leiriba irang sida mahaki chattamakti yamak yadaba oibsala natraga mahaki mohut chilaga kanagumma ma thabiramba taragati thoningdaba todok thoiba si tholamdaba so yai haibagi tonganba public tagi so khoi lai oja masi hanu mutar kamaina thambini yosa hanu makta notice window television gi ayuki news analysis meng tabir puno pu ekok no kurumjari akeso sileba ki amluba situation ni pibam si yamna satliba maikei si mayon si karom dono haiba makok na karom dono mamei na karom dono haiba mathong monang khangdaba khoi khongchat amada irei pak asi magi khongjel asi sele na ai sumaina lojege aduga sidaida aina aigi miyeng amak haijaba taragadi ko singarang si minister na wangjingi video office hanga ba satpasi mai hana pre schedule ne pre schedule leiba function program amane bu ko sanga si sangara ni kolani adune dane haidana pre schedule ne adu leiba ki situation yenga numit ama masi phibam pharak pe yeng yaithom bu ya ma torum bu sa adu moi ta hogdre do ngamna ba sa kane na ma sappa kandu de miyam na thingbadagi ma satpa ngamdadana lambi de satpa ngamdadana chopper de satpa adu bu sidaida hainari ba mayam puna masiga aina ujaba miyeng amadadi si minister na magi singda di satpa swai to na thing ba pidraga adu tam da satpa ko pa matam sida na thing ba pi ba haisi lai bukti bani ko pani haibani sing ko pa su moi yauna re paper da final ba thena re ko adu ai gi miyeng da di masi gi posi athing ba pi bani haina ai di laude ba maram di hoji se total shutdown ama leiri 5 days ki ko adu gi shutdown leiri bani na chief minister khakta na te thingi se loimak manipur da leiba mi sato kasin loi thinge bu ko aidi hoji shutdown chari ma sidai da nga ki adu ada mayana pa aidi shutdown du gi kaino du da thola ga nga lega ma irang to ko pa ka do ba haji shutdown leiringi manung asi shutdown ni da na ko government curfew leiringi manung da su curfew manung da di mi chat pe ya de da na ko armai to da na public na ai sote shutdown du gi magi paradigm du chumi na traga lali na traga to ngam bafam mane boko shutdown leiringi manung da kana guma mata chat pe yaro he na organization lauthok na mayam na madu bu support to mioi sing na support to ringe marak tu da chat lu ba taragadi madu chat pa du da masagi magi leiri ba manung du gi program du gi manung chan mani na madu da ayat apan thopagi wane ba si minister chat pe yati hai ba na te boko hai ba si leitragadi ke sto ro ma na chat pa do ko program nei ai gi miengi wani ko chapa ngamdabagi wanate ama wanate si minister na thobal da chatpada yade ama jabada yade haibagi wanate ba si minister jidi anywhere manipur gi jaga khudi maktama manipur india gi mi citizen na moina loi chatpa yai adu yai yade to ba jaga du chala lukol ne mongon da mayam laune ri mindna ko adu ga sidai da mana chatpa yade ngam gidre adu tawgre hairi sidi yamna specific over program gi manungda chief minister khakta nate chatpa yade hairi se whole manipur gi lariba mioi punamak se hoji total shutdown ma kha leiri bane adu mapan thokpa yade chatpa except snell case khara natana aidi mai ising anai raek dharma karma sumba khaknatana hoji si loima kaithe nungthen adu ada loima thingi bane adu kan nunga kai kamya punamak si loina ma aduna chief minister khakta nate chatpa yadri se loina ma adu moi di shakti paiba makhutta moi gi law enforcing agency moi kan leibani na moina moi gi function du leiri ba thing odu nang khaira ga sakane na chalu bagi wa khaktani adu ga thing ba haiba si di chief minister atamna thing manate leba kyuna thing ba leiba matam ne bu ko adumai leiba matam du da mana chalu bu du madui kanu du aji
unwanted keno khara thopagi wane buko ma thinga mina simisa na mai khulai pai ba kedo myam na kapthok kotok pa kedo botolok pada si su nuaite aso open yaw buko pa kedo se adu hena phabadi sumai to marak sideita magi sanga bagi thorom ase sumai to na leiba manung asideda irang kari kra leibu ko pa kedo ba sigi manung asideda sigi pose koigi keno tawdri baudi matam khara ye tho ne ne tho magadi hena phibam tabam di leram gane na khale tawgidre thokre ko aso open su yawre adu sim minister ni ai nanga mi ai phum chabam thokpani tawhum thokpani hani tho oena ma tawrubagi magi oba mai keno du lakpani na idea no mai lojege bu ko moi ye thokpa yadawi maram leram gadra khoi di khangdre ko men kai gi pone na aduga